Pausada yumpam uipamar uipapau khara update tawjare. Ukraine ge Odessa region da Russian missile attack sa tharki batawrok da miyoi taraga mafan sigre. Ngase yo angan bada Ukraine ge Odessa fort ki manak nak pamapam da Russian missile attack sa tharki batawrok da yamra bada miyoi taraga mafan sire an official report amagi matungina fangdogle. Blacks the Livers Neck Island gi Russia ki lamni sing hando khrabat nong ma leira pam batungda Odessa da Russian attack adu sa tharaki bane. Odessa dagi kilometer jangkai rom lap dalai ba Sarhip ka town da mai chak laba paltin sing ki saktam kia ama video do thora kre. Ukrainian President Office ki maki dagi hari pada Russia ki war fencing na kapla ki ba KS-22 missile trina apartment building amadi camp side amada pan ki Ukrainian authorities sing na su attack adu Russian group sing na Snake Island ki hando ki ba adu ki laman khumbo ana sa thar ki ba attack ni hari. Russia na di island adu dagi makoin hando ki badu Ukraine ki mai marong sing export to bada ating batam libadu lain davna ba afaba khongthang amu oin uri bani Russia na lalasi akula ko matam da Snake Island asi makoin na control to tun laike Russia na battlefield da mai pak bangam dre marmadan misam praja sing han na bagi damakta mathong maram khangta ba maunda attack sa tarak lai ai hon hik na ba Russia ki lan mising bo Snake Island dagi tan thokre adu bo masigi laman kumbo ana civilian sing target attack sa tarak lai Russia ni air strike sa tharki bagi thawdok da masing jamla ba civilian sing sire makoin hostel theater da singda yaw ba attack sing cha taragle Russia na nopok thang ba Ukraine ki Donbas region da capture tawna na ba khona ba da civilian sing na pak san attack sa taragle capture tawna na ba khona ba da civilian sing da pak san attack sa taragle Russia ki missile sing mamang chaul da kip da attack sa tharki bagi thawdok laikre loina na central city oriba Kemansak da laiba shopping mall amada ningthau ka ban wita sa tharki ba attack da miwi taraga maban si bagi thawdok laikra bane ngasi ge attack asigi matung tarak pada Kremlin gi spokesman Dmitry Peskov na haiki bada Russian resistance area da target daw kite Ukrainian media na report daw kibada angang jong na miwi kun mathoi sire masda angang taruk amadi naw purabi nafi ama jong na miwi kun tha kani pana hospitalize daw gre begdim moikra basing adu apartment building da leibani ana Ukraine emergency officer sing haire Independence Zero Kirgiana military analyst Wariba Oliha Jadano Nahikibada Russian Snack Island ki makoi ki lanwe singhando ki base Ukraine ki wanati psychological ki wanikyamna maru iba mane Snack Island asi maru iba Black Sea control tawna ba khona bada yamna maru ori bane hare Russia na karigumba Odessa na tragna masigi manak nak na leiba region singda amphibious landing operation sa thaba pam lagade Snake Island bu control to ba basi yamna tangai fadaba ama haibatu wairi bane Ukraine ki military ni claim to khibada makoin artillery amadi missile sinaduna akan ba attack sathagi badage Russia ki lanmi sina pick pass speedboat da island adu thadok tun sathkhibane Russia ki lanmi masing kya yamna island adu dagi sarkiba ki habadu di chapchana phangdok palaite haire European Union da Ukraine na yawwa haibasi sahi kya ki matam changgadabana Zelensky Ukraine ki leader sing na European Union da jauna ba declaration ama sign tawna grehana official source amagi matungina phangdokle Ukraine ki president Volodymyr Zelensky na haiki bada Ukraine European Union da jawba basi sahi kya gi matam di changloi process adu sahi kya gi matam changba yai adu ba mai fakani habagi guarantee adu di lairoi ai ko ne lamvi asida athu matam da changchin du thamle ba pandam batu mai fakna da phona minasi ai ba wafum su thamle Ukraine Russian flag dead pam bhai marong pu ba jahas ama se tawna da dipan tawraki hauja Russia ki jahas du Turkey ki samudra khongpan ki lamdam da laire BBC ki reality check team nasu jahas du monitor tawri Ukraine ki fort Badanax dagi Turkey ki fort laiba Karasu tamna khongsa da pangtho ka da bane hauji cargo du kadai chatkre ai ba khangre Ukraine ki area du ki mai marong sing hurali ana maral siri bane Badanax sa riba mafam asi Ukraine da control toribe area ni Badanax dagi jahas atuna chatkhiba du social media ki app Telegram da Gavin Blansky na lauthokre Gabriel Blansky arbam USC and the Russian have fun tawkibane Norway na su Ukraine da English ngani ko ni thoi kolomdoi Ukraine ki support ki damak Norway na dollar billion 1.04 ki ahen ba support tawkuni and Norway ki prime minister Jonas Gahr Stone phongdoragle manhai ki bedasan phamasi Norway na Ukraine ki miyam da dakar hoiba singa do pina da bhonari bane Norway's prime minister Jonas Gahr Stone na wa phamasi hana da phongdokra bane Nagalamaromda Russia na Bulgaria ki embassy amadi Moscow da lipa European Union ki mission close tawragani kian gre
Rusia Bulgaria की embassy amadi Moscow da leriba European Union की country mission close tawrakani ki hankre ana official report amagi matungina phongdokle saliba chaihol asida Bulgaria ki prime minister Kirill Payakov na haikibada mahakilibak asina Russia ki diplomat staff hompudra tan thoklakani khangan khrabani masi Balkan nation amagi diplomat ke staff sing masing khwadigi yamna tan thokpo ere Bulgaria da leriba Russia ki ambassador Eleonora Mitrofanova na haikibada mana Russian government da Sofia da leriba mission thingjanna bagi petition amathara gani haire Laibak thiba mana Bulgaria ki foreign ministry na aikon appeal tawkiba wafam da matu thawsara kide mana kudak da Russia ki leadership da Bulgaria da leba Russia ki embassy thingjanna bagi thawrang paikana da bakangan kre masna Moscow da leba Bulgaria ki mission thingjan kibana bagi baron piba oina thokani mana haikiba da khongthang asigi falladu afaba kha koiroi madu Pairgroup government na paikalakpa khongthang ge manung chana laigani Russian diplomat singa sinai ko interest ki mekta thawak tawi ana Pairgroup na phongdokli Saliba sahi asigi February kun gamari da Russia na Ukraine da landasin khraba matung tarak puda Europe ki lebakya mana Russia ge diplomat sing tan thok rakhibagi thawdok lai khrabani Barjer ki anati Russia ba wangthang ba Bulgaria gi Rus ta leipa consulate general matam khara gi oina Russia na close tawragani abagi thajaba lai ribani aduga Bulgaria da Russia gi city Yekaterinburg ta leipa consulate matam khara gi oina close tawragani haribani Bulgaria leipa kasna Mars ta da Russia ki diplomat tara di Ukraine da landasin khibaga mari lainana tan thora khibagi thawdok lai khrabani makha tarakwa atop pauda Modi na Vladimir Putin da wari sakhre Russia Ukraine lan ki matang di India ki firep khangan kre Prime Minister Narendra Modi na Russia ki President Vladimir Putin da wari sakhre amasung wari saba atu da Ukraine ki fibam ki matang da dialogue amasung diplomacy sa thaba haiba India ki matam changna thu ki lerap firep adu mangna amuka hanna khangan kre Telephone da makoi ki wari sana fa adu da lusing ba ani aduna international energy amasung food market tingi fibam adu yauna Food market singi people matu jauna maling gi wa watok singju khanagi an Prime Minister's Office PMO da gi thok statement amana haike President Putin na December lising ani kun bathoi da India da lakhi ba kong sada du da lokhi ba warip singa do gi thabak pangthok gi matang da su lising ba ani aduna review tawke maroi na makhoi na agriculture gi volume sing fertilizer sing amasung pharma photok sing gi patang da nakal lani gi lalur etik adu makhata na karam da pungning thogaran sing gi abegi matang do wakal phongdo na ki aiva statement aduna haike International Energy amasung food marketing singi oriba food market singi oriba firm sing jawno sing ba anina malem ga wathok sing khanage Ukraine da haujuk oriba firm adugi matang de India ki wana dialogue amasung diplomacy chathana da bagi matam kuina da ki lerpa fireba du Prime Minister na amukhana chena phongdoki haina Prime Minister Office na haike maleng gi ba basna kal ani ki oiba hiram sing ki matang da changnai na khana nai na bagi mi firm sing chathana da balu sing ba aduna yana ke Ukraine wathok da haibu oina Prime Minister Narendra Modi na malem gi Ongkana bagi pipam amagi marakta G7 amasung Germany da pangthokpa masigi samiten bite tawkibasing aduga aduna unaki amasung India na matam punamakta santi gi nakanda lerakli ana phongdokibagi nimit khanigi matungda President Putin ga wari sanaba asi pangthokibani military gi thausil jamna hengalle ana kana janing da marakta NATO gi summit loisangre Spain ki capital Madrid ta pangthokiba prithibi da khwadi gi kanba military alliance or NATO North Atlantic Treaty Organization gi summit meeting loisangre Madudi yamna kanchin ba musung mang takpa purakada ba security policy kaya chathai aina maikai khara dagi yamna kana janing da ba phongdokre NATO gi member state kun gani toina NATO innovative fund ka wa influence tawna na ba yana ke makha tarakfa atop pauda yamna tangna Taliban supreme leader Hibatullah Akhundzada Afghan clearing gi mifamda sarugya ba okre Taliban gi miyam mamang da thoktana arun Oirup tawwa Supreme Leader Hibatullah Akhundzada na laibagasta hardline Islamist group ki lebak ado lainga gado rubber stamp tawna ba Afghan konung asida kaukiba clearing gi asoba mifam amada irai no beta tholagre Agasta Taliban sakti amuk hadakiba adugi matung dagi miya mamangda film natragana photograph tawkidaba Akhundzada na kona mifam adu da wangangani aina government gi wangang loi bilan karimina toy tawke aroibeda content sing asiki markui ba pau khara asiba pau dam jariba Manipur local news YouTube channel asedagi yang beri punamak pataga sari channel asana dom da kana badi subscribe tawi business subscribe tawi ramaloina na like and share tawi suka wi kanuk namak po amakana taga sari